ngana yum pale haraga su kem ta wabirunu bokchen sengna subo no matandra lore hona bakalaga lore se Italy da salaga training tamuwa paona kre special ningon sing oiba numisida thank you puroi ba ai myam lai bi bage kamaina no kaw thokra sida tamda shokani ni kaurine bai sai thandan lai rakhra potibo sina kai sore ko lai chu tha jang eh lai thudi kani ka tingkhang na khole che lai gi tingkhang na tingkhang thudi kani sala ai khujin mole da dum yam pame tuna ne ise nang yen ji haw pagi pa Arvin yam pamjare nase aina thawai ne khoida jare thank you ngasi ningol chakau bani ne ado space aina lijarage ningol chakau banang hanbire e pamjare edi aina siga sanaba se thire silaire to nasi ningol chakau bani ne sini Bangkok ne Bangkok ki nasi di Bangkok product na yama ni kara ai je ke ba su sang da ba sida ne thabak ta dum tawle no mai sin thai thau pang de do sisina Facebook ki net jung hai sister am lai bani ko ma ke moi ne ke video na ga taw khiu do ai video di thaga charak tri ko thaga charak ke ada yam phaja tho e sakse moi ne ke da di phaja tho e ba ada yenga ge Ngayon pa ang mo na lang naman phagi dudra. se Italy da salaga training tamuwa paona ke that kare I am Donut from Thailand. from Thailand Gucci Thailand Washington. 1 2 3 smile mai sin khong e lupa lising ani ga changwa khata nga re lupa ani ga chatre pi ne ado ani chatre pi lupa sani gi kopana ma ari sister sin season na le ma gi le na ado na lupa lising ani changwa da phange lising ani changwa se into 3 to ragan da ta na lupa lising 3 changwa India price my foundation Wait a moment please. my friend ocean gre ko my friend yang leader mahinga khara ko prenge Bangkok la khande ka Louis Vuitton so khoi jang wi di LV da. adu da sida mana si je moi gi sida foundation ji ma laiba da ko sima happy rak pane ba eyeliner ne ha ko har khimne mascara ha mascara eyeliner ro mascara ni sidi mascara ha bra cái đó happy cái cao đấy anh nỗ tôi chỉ hiện xong thì lấy cái đây nằm rất là thâm ghi bên này và xin happy đặc bên này bộ qua mình tông à na lấy bắp bụng lôi cái hà là ham thì cái hai bốn tiền đó được happy đấy này si đi ở top perfume lấy được hấp bên này perfume cái này tông à lấy si anh na hấp đấy si đấy si ngay si dài dài cái đó si si phụ thuộc đấy tông à na si cái hai mình có dài được chưa Gucci ama Gucci sisina sa nga yudi Delhi ki Gucci yam sisina ba yo sengna ba yo adu na ngasi di khala antana Italy ki ngasi di khala so taw jare ban ko so ara ya de habi da ne mo chening ta la ge ko ngasi de ai Gucci han ba ne duna Gucci foundation tha doi su Gucci han ba ne ma hinga che ko pre yeng age ningo sa ko nimi sida sanga hor ge ai tai matam da ai sma yeng ba ki bidilani yeng bo bu sang de ba adu ngasi di kre special ningon sing oi ba nimi sida thank you puroi ba ai myam lai bi bage Ai ya ite kan. is mai kok thom lai lo ra ba ngai roi du singan sim đó được sẽ là ông yên mình nào chỉ có de sing tra nga gi perfume le ga nai na perfume ngau lên ai bu uchadri ai bu isa season a zet what I did uchara roge puna bodo im hadi bi shem komla de em na focus oi je tha kok tha da ja jadi khogi imung nung sin na ba ngari thomoro hawai jengwai adugumba da oina leijare ko ai ngasi je ayambana adum oina leijare ado kaino imung manungi changde adraba sarap sapona chingba adugumba loimba yaure ko dengi madam ne gunai su yaure
ꯀꯥꯟꯗꯦꯗꯅ ꯁꯦꯝꯕꯗꯣ ꯇꯞ ꯇꯥꯡꯈꯠꯂ ꯍꯥꯏꯗꯤ ꯁꯦꯝ ꯀꯣꯝꯂꯥꯗꯨꯁꯨ ꯍꯦꯛ ꯅꯨꯡꯉꯥꯏꯇꯕ ꯑꯩꯁꯦ ꯅꯨꯄꯤ ꯏꯊꯟꯇ ꯄꯣꯛꯑꯦ ꯑꯗꯨꯗꯨꯅ ꯑꯩ ꯆꯥꯛꯀꯧꯕꯅꯤ ꯍꯥꯏꯔ ꯂꯥꯛꯑꯒ ꯅꯨꯄꯤ ꯂꯐꯣꯏ ꯁꯦꯝ ꯀꯣꯝꯂꯥ ꯍꯦꯛ ꯌꯥꯎꯗꯕꯁꯨ ꯃꯥꯜꯂꯣꯏꯗꯣꯏꯅꯤꯗꯣ ꯆꯥꯛꯀꯧꯕ ꯑꯗꯨꯗꯨꯅ ꯍꯣꯏ ꯃꯤ ꯑꯇꯣꯞꯄꯅ ꯄꯤꯔꯛꯄꯅꯤ ꯑꯇꯩꯅ ꯄꯤꯔꯛꯄꯅꯤ ꯍꯦꯛ ꯑꯩꯒꯤ ꯏꯄꯥꯝꯗꯨꯗ ꯑꯩꯅꯒ ꯂꯩꯖꯔꯛꯑꯒ ꯁꯦꯝ ꯀꯣꯝꯂꯥ ꯑꯃ ꯌꯥꯎꯗ꯭ꯔꯦ ꯆꯥꯛꯀꯧꯕ ꯃꯥꯜꯂꯔꯣꯏꯅ ꯑꯗꯨꯃꯁꯨ ꯈꯔꯗꯤ ꯍꯥꯞꯄꯦ ꯌꯥꯝꯗꯤ ꯍꯥꯞꯇ꯭ꯔꯦ ꯑꯗꯣ ꯁꯤ ꯑꯃꯨꯛꯇꯪꯗꯤ ꯎꯠꯁꯤꯔꯥ ꯁꯤ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯃꯌꯥꯝ ꯎꯠꯆꯔꯛꯀꯦ ꯑꯩꯁꯦ ꯕꯤꯠꯀ ꯂꯩꯇ꯭ꯔꯦ ꯆꯠꯅꯤꯡꯗ꯭ꯔꯕꯅꯤꯅ ꯍꯟꯅꯨꯔꯕꯅꯤꯅ ꯊꯥꯏꯅꯗꯤ ꯌꯥꯝ ꯆꯠꯅꯤꯡꯉꯝꯕ ꯑꯉꯥꯡꯉꯩꯗꯗꯤ ꯑꯁ ꯊꯥ 2-3 ꯋꯥꯠꯂꯤꯉꯩꯗꯤ ꯈꯤꯡ ꯂꯩꯕꯖꯥꯠꯅꯤ ꯀꯔꯤ ꯁꯦꯠꯄ ꯀꯔꯤ ꯇꯧꯕꯅ ꯂꯩꯔꯦꯀꯣ ꯂꯩ ꯕ꯭ꯂꯥꯎꯁꯁꯦ ꯍꯥꯟꯅ ꯎꯔꯛꯄꯗꯒꯤ ꯑꯩꯅ ꯕ꯭ꯂꯥꯎꯁꯁꯤꯒꯤ ꯋꯥꯈꯜꯗ ꯁꯤꯁꯤꯒꯤ ꯆꯥꯟꯅꯕꯁꯦ ꯑꯗꯨꯝ ꯂꯩꯁꯜꯂꯒ ꯇꯧꯕꯅꯦ ꯐꯤꯁꯤꯒ ꯐꯅꯦꯛꯁꯤꯒ ꯄꯥꯔꯒ ꯑꯃꯨꯛ ꯇꯧꯔꯒꯦꯅ ꯑꯗꯨꯅ ꯆꯥꯛꯀꯧꯕꯗ ꯁꯦꯟ ꯊꯨꯝ ꯌꯥꯝ ꯊꯥꯗꯕꯁꯨ ꯇꯟꯕꯅꯤꯅ ꯄꯥꯝꯃꯨꯏ ꯌꯨꯕꯤ ꯂꯐꯣꯏꯗꯣ ꯃꯌꯥꯝ ꯊꯥꯗꯔ ꯀꯩꯗꯧꯅꯤ ꯑꯗꯨ ꯂꯩꯗ ꯌꯥꯗ ꯈꯤꯇꯪꯒ ꯍꯥꯞꯄꯦ ꯃꯃꯤꯡꯒꯤ ꯑꯩꯗꯤ ꯅꯤꯉꯣꯜ ꯊꯟꯗꯅꯤꯅ ꯑꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁꯤꯖꯤꯟꯅꯅꯕꯗꯣ ꯑꯗꯨꯒꯨꯝꯕꯗ ꯑꯣꯏꯅ ꯆꯥꯛꯈꯨꯝꯒꯤ ꯍꯥꯏꯇꯥꯔꯦ ꯑꯌꯥꯝꯕꯅ ꯑꯑꯣꯟꯕ ꯄꯣꯠꯁꯦ ꯍꯥꯏꯕꯅꯤꯗ ꯑꯩ ꯁꯦꯝꯒꯠꯂꯣꯅꯦ ꯍꯧꯖꯤꯛꯀꯥꯟ ꯇꯥꯡꯉꯤꯗꯅ ꯃꯔꯝ ꯂꯩꯇꯅ ꯃꯤ ꯂꯣꯏ ꯈꯪꯅꯅ ꯄꯣꯠꯅꯤꯗ ꯑꯩꯗ ꯅꯠꯇꯦꯗ ꯑꯗꯨ ꯋꯥꯗꯤ ꯍꯣꯏ ꯑꯗꯨ ꯁꯦꯝ ꯀꯣꯝꯂꯥꯗꯣ ꯃꯔꯝ ꯂꯩꯇꯅ ꯇꯞꯇꯥꯏ ꯇꯥꯡꯉꯤꯗꯅ ꯅꯍꯥꯟꯒꯩꯗꯤ ꯍꯦꯟꯅ ꯉꯁꯤ ꯏꯆꯥ ꯏꯅꯥꯎ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯒꯗꯕ ꯍꯥꯏꯕꯕꯨ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯁꯨ ꯃꯤꯅ ꯑꯁꯨꯃꯥꯏꯅ ꯑꯇꯥꯡꯕ ꯄꯣꯠꯀ ꯁꯤꯖꯤꯟꯅꯕꯁꯦ ꯑꯩꯈꯣꯏꯁꯨ ꯉꯝꯈꯤꯗ꯭ꯔꯥ ꯀꯥꯏꯅ ꯈꯜꯂꯝꯃꯤꯀꯣ ꯑꯗꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯣꯏꯅ ꯍꯥꯟꯈ꯭ꯔꯦ ꯑꯩꯅ ꯉꯁꯤ ꯑꯃꯨꯛ ꯑꯩꯒꯤ ꯃꯇꯝ ꯌꯧꯔꯛꯑꯦ ꯅꯣꯏꯁꯨ ꯀꯩꯁꯨ ꯅꯤꯡꯍꯟꯅꯤꯡꯉꯥꯏ ꯑꯣꯏꯗꯦꯀꯣ ꯅꯤꯡꯍꯟꯅꯒꯅꯣ ꯍꯣꯠꯄꯨ ꯍꯣꯠꯅꯔꯗꯤ ꯉꯝꯗꯕ ꯂꯩꯇꯦ ꯅꯣꯏꯒꯤꯁꯨ ꯃꯇꯝ ꯅꯣꯡꯃ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯀꯣ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯕꯦꯡꯀꯣꯛ ꯉꯥꯛꯇ ꯑꯌꯥꯝꯕ ꯇꯧꯔꯒꯦ ꯉꯁꯤꯗꯤ ꯊꯥꯗꯠꯂꯒꯦ ꯊꯥꯗꯠꯂꯨ ꯄꯥꯝꯃꯨꯏ ꯊꯥꯗꯠꯇꯧꯕ ꯀꯃꯥꯏꯅ ꯊꯥꯗꯠꯇꯣꯏ ꯃꯋꯥ ꯅꯨꯄꯤ ꯑꯃ ꯄꯥꯝꯃꯨꯏꯕ ꯄꯥꯝꯃꯨꯏ ꯃꯋꯥꯁꯤ ꯌꯥꯝ ꯂꯩꯇ ꯌꯥꯔꯣꯏꯗꯨꯔꯤ ꯃꯋꯥ ꯅꯨꯄꯤꯁꯤ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯇꯧꯖꯩꯅꯦ ꯆꯟꯒꯗ꯭ꯔꯥ ꯀꯥꯎꯔꯦ ꯑꯩ ꯏꯁꯥꯅ ꯂꯩꯔꯛꯏꯅꯦ ꯑꯗꯨ ꯀꯥꯎꯔꯦ ꯑꯃꯨꯛꯅꯦꯒ ꯆꯟꯒꯗ꯭ꯔꯥꯒ ꯍꯥꯏꯔꯨꯔꯦ ꯑꯗꯨꯗꯨꯒ ꯌꯥꯗ꯭ꯔꯥ ꯀꯃꯥꯏꯅꯅꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯁꯤꯗ ꯇꯝ ꯁꯣꯛꯀꯅꯤ ꯀꯥꯎꯔꯤꯅꯦꯕ ꯏꯁꯥ ꯏꯊꯟꯗ ꯂꯩꯔꯛꯈ꯭ꯔꯕ ꯄꯣꯠꯁꯤꯕꯨ ꯐꯖꯔꯦ ꯁꯤꯅ ꯀꯥꯏ ꯁꯣꯛꯑꯦ ꯂꯩꯁꯨ ꯊꯥ ꯆꯪꯕꯗ ꯂꯩ ꯊꯨꯗꯦꯛꯀꯅꯤ ꯇꯤꯡꯈꯪꯅ ꯈꯣꯠꯂꯤꯕ ꯆꯦꯔꯩꯒꯤ ꯇꯤꯡꯈꯪꯗꯨꯅ ꯇꯤꯡꯈꯪ ꯊꯨꯗꯦꯛꯀꯅꯤ ꯁꯥꯂꯥ ꯑꯩ ꯈꯨꯖꯤꯟ ꯃꯣꯠꯂꯦ ꯑꯗꯨꯝ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯅꯅꯦ ꯑꯩꯁꯦ ꯑꯗꯨ ꯌꯥꯔꯣꯏ ꯁꯤꯔꯒꯦ ꯁꯤ ꯊꯦꯡꯉꯦ ꯕꯦꯁ ꯕꯦꯡꯀꯣꯛꯀꯤ ꯕꯦꯁ ꯑꯩ ꯁꯤ ꯐꯥꯔꯛꯑꯒꯦꯀꯣ ꯉꯁꯤꯗꯤ ꯑꯩ ꯏꯁꯄꯤꯁꯦꯜ ꯑꯣꯏꯕ ꯅꯨꯃꯤꯠꯇ ꯐꯥꯒꯦꯅ ꯉꯥꯏꯔꯅꯤ ꯉꯁꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯅꯤ ꯑꯩ ꯈꯨꯖꯤꯟ ꯑꯃꯣꯠ ꯄꯨꯗꯅꯕ ꯁꯪꯖꯟꯈ꯭ꯔꯦ ꯉꯁꯤꯗꯤ ꯑꯩꯅ ꯏꯁꯄꯤꯁꯦꯜ ꯑꯣꯏꯕ ꯅꯨꯃꯤꯠꯇ ꯐꯥꯖꯅꯤꯡꯕ ꯉꯁꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯁꯪꯒꯥꯔꯒꯦ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯆꯠꯇ ꯉꯥꯏꯔꯤꯀꯣ ꯑꯩ ꯁꯣꯔꯣꯛꯀꯗꯤ ꯃꯤ ꯄꯨꯡꯇꯥꯛ ꯇꯥꯛꯄꯅꯦ ꯑꯩꯗꯤ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯄꯨꯡ 12 ꯄꯪꯊꯦꯡꯕ ꯅꯠꯇꯦ 12 ꯃꯈꯥꯏ ꯈꯔ 12 ꯃꯈꯥꯏ ꯈꯔ ꯍꯦꯜꯂꯛꯈ꯭ꯔꯦ ꯒꯥꯔꯤ ꯎꯠꯀꯦ ꯇꯧꯕꯗꯤ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯃꯤ ꯁꯣꯔꯣꯛꯀꯗꯤ ꯄꯨꯡꯇꯥꯛ ꯇꯥꯛꯑꯦꯀꯣ ꯂꯝ ꯂꯥꯞꯄ ꯃꯤꯗꯤ ꯀꯩꯅꯣ ꯇꯧꯔꯝꯃꯅꯤꯌꯦ ꯍꯥꯏꯗꯤ ꯍꯟꯗꯣꯏꯒ ꯇꯧꯔꯝꯃꯅꯤ ꯆꯥꯛꯆꯥ ꯇꯣꯛꯑꯒ ꯗꯣꯈꯅꯥꯒ ꯇꯧꯗꯣꯏꯅ ꯈꯣꯠꯇꯅꯀꯣ ꯂꯝ ꯂꯥꯞꯄꯩꯁꯨ ꯅꯠꯇꯦꯕ ꯑꯩꯁꯤꯅꯅꯦ ꯑꯣꯝ ꯇꯧ ꯂꯩ ꯐꯤꯔꯣꯟꯁꯤꯕꯨ ꯀꯗꯥꯏ ꯂꯩꯒꯦ ꯈꯪꯗꯕ ꯄꯣꯠ ꯆꯩ ꯑꯩ ꯀꯩꯝꯇ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕꯗꯣ ꯑꯗꯨꯗꯨꯒꯤ ꯊꯤꯕꯗ ꯑꯗꯨꯗ ꯇꯧꯗꯅ ꯅꯍꯥꯟꯈꯩꯗꯤ ꯁꯦꯠꯇ꯭ꯔꯦꯗ ꯊꯕꯛꯅꯦ ꯑꯗꯨꯅꯦ ꯗꯥꯅꯦꯅ ꯍꯤꯡꯕ ꯌꯥꯗꯕ ꯁꯨꯗ ꯅꯣꯝꯗꯕ ꯌꯥꯗꯕ ꯃꯌꯥꯝꯗꯨꯗꯩꯗꯨꯗ ꯇꯣꯏꯅ ꯁꯦꯠ ꯆꯥꯕꯁꯨ ꯇꯧꯗ꯭ꯔꯦꯗꯅꯀꯣ ꯑꯗꯨꯗꯨꯒꯤ ꯁꯤꯅꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯕ ꯄꯨꯟꯁꯤ ꯍꯥꯏꯇꯥꯔꯦ ꯋꯥꯅ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯃꯌꯥꯝꯁꯨ ꯃꯤꯔꯛ ꯇꯤꯟꯗ ꯌꯥꯗꯕꯅꯤꯅ ꯃꯥꯟꯅꯅꯕ ꯈꯤꯇꯪ ꯍꯦꯛ ꯆꯥꯗꯕꯁꯨ ꯃꯤ ꯅꯣꯛꯅꯗꯣꯏꯅꯤꯗꯣ ꯑꯗꯨꯅ ꯅꯍꯥꯟꯈꯩ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯒꯩ ꯍꯣꯠꯅꯖꯔꯨꯕ ꯁꯨꯔꯨꯕ ꯃꯌꯥꯝꯗꯣꯁꯦ ꯊꯕꯛ ꯇꯧꯍꯧꯗꯕꯒꯤ ꯑꯋꯥꯕ ꯍꯥꯏꯗꯣ ꯁꯨꯝ ꯀꯥꯟꯗꯅꯤ ꯉꯔꯥꯡ ꯅꯨꯡꯗꯥꯡꯕꯨꯗ ꯑꯩꯈꯣꯏ ꯁꯦꯟ ꯇꯥꯟꯕ ꯁꯨꯕ ꯆꯠꯂꯨꯏꯗꯣ ꯍꯜꯂꯛꯄꯗ ꯄꯨꯡ 9 ꯇꯥꯔꯦ ꯑꯗꯩꯗꯤ ꯄꯣꯠ ꯆꯩꯗꯨꯗ ꯕꯖꯥꯔ ꯊꯦꯡꯉꯕꯨꯗꯤ ꯍꯥꯡꯉꯦꯕ ꯑꯗꯨꯗꯩ ꯈꯔ ꯂꯩꯔꯦ ꯑꯗꯨꯝ ꯌꯥꯅꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯈ꯭ꯔꯦ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯗꯤ ꯑꯗꯣ ꯀꯩꯁꯨ ꯅꯤꯡꯍꯟꯅꯤꯡꯉꯥꯏ ꯂꯩꯇꯦꯗ ꯅꯠꯇ꯭ꯔ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯒꯤ ꯏꯆꯥ ꯏꯅꯥꯎꯁꯤꯡꯗ ꯍꯥꯏꯖꯅꯤꯡꯕ ꯑꯃꯈꯛꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯤꯔꯛ ꯇꯤꯟꯗꯅ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯍꯤꯡꯕ ꯃꯌꯥꯝꯒ ꯃꯥꯟꯅꯅꯕ ꯁꯣꯊꯗꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯅꯤ ꯑꯗꯨꯅ ꯅꯍꯥꯟꯈꯩ ꯁꯨꯕ ꯅꯣꯝꯕ ꯇꯧꯔꯨꯕꯗꯨꯅ ꯉꯁꯤ ꯁꯨꯃꯥꯏꯅ ꯆꯠꯄ ꯉꯝꯃꯤꯅꯦ ꯑꯗꯨ ꯃꯌꯥꯝꯁꯨ ꯋꯥꯏ ꯂꯩꯇꯦ ꯁꯦꯟ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯀꯩꯁꯨ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗꯦꯀꯣ ꯑꯗꯨꯅ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯁꯦꯟ ꯇꯥꯟꯕꯤꯌꯨ ꯀꯩꯁꯨ ꯑꯋꯥꯕ ꯋꯥꯈꯜ ꯍꯦꯟꯖꯟꯅ ꯈꯟꯕꯤꯔꯨꯅꯨ ꯑꯩꯈꯣꯏꯁꯨ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯖꯕ ꯅꯠꯇꯦ ꯂꯩꯔꯝꯕ ꯅꯠꯇꯦ ꯁꯦꯠꯅꯤꯡꯉꯥꯏꯕꯨ ꯂꯩꯖꯔꯝꯕ ꯅꯠꯇꯦꯀꯣ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯖꯔꯕꯗ ꯑꯗꯣ ꯉꯁꯥꯏꯒꯤ
ꯍꯣꯠꯅꯖꯕꯗꯣ ꯅꯍꯥꯟꯈꯩ ꯃꯇꯝ ꯐꯪꯖꯗꯒꯩ ꯀꯥꯏꯊꯣꯛꯇꯒꯩ ꯑꯗꯨꯒꯤ ꯃꯍꯩꯅꯤ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯅ ꯏꯆꯥ ꯏꯅꯥꯎ ꯏꯈꯥ ꯊꯥꯕꯁꯤꯡꯅ ngana yum pale haraga su kem ta wabirunu bokchen sengna ne subo nomba tandra lore hona bakalaga lore duga adum mima najara kani khanbirunu ba ado ngasi ai ahan ba oina kaino ga do guchi ga uchari do ai ju adu mayam da ontangi hona ge ngam ge haibagi wakhanda khallaga di lai hi bako ado ai gi ning thungan bire ai gi purul basna to thank you mana hotna raga ko ma ai su dum mateng pang sali bani changdana sini dana athoga sin tawnaraga yum patmina ba hona mina ba ai janu pa sakseo is bigo ta gum san amne na sakche tawri phi bam jeu sa adam je le da ji ke ki thana du ma hai ne hero ni ma hu da ya le adu sai lai de charu rage yaura tore nak sunak padi na ko 통안에 놓은 그 비디오세 Kano maning on thok se ka mai on ki doi no camera maning on ki bza 아이 지금 그냥 빠이드랍니다 hai tri 오, 사람이 로